Agri officer sel sabagi phakrai APSC recruitment scam da accused oidiba agricultural officer ama sel charambagi damak phakrai yumsa kaisa numita DSP amana luchingba vigilance and anti corruption gi team amana Darang district agricultural department ki agriculture development officer ADO nupi ama famadugi lomi amadagi sel charingai da phakibane sel chabagi farba agri officer atugi maming Jyoti Rekha Das Kauwe Mahak Dalgaon Agriculture Subdivision na konba Kharupetia da posting tabo officer ni Mahak na National Agricultural Cooperative Marketing Federation NAFED yauna tongan ba purchasing agency singda Mahak ki pothok sing yonbagi certificate pigani haina thajaba piraga Jainal Avedin kauba lomi amadagi lupa lising taramanga lownaba hotnarambane officer asi Santipur da laiba Mahak ki Mayum managtagi fakhi District Agriculture Office ki sourcing gi matungina Jyoti Rekha Das haukiba February da Agriculture Development Officer oina join tauki Mahak district asida Sonitpur district tagi transfer tawrakibane Directorate of Vigilance and Anti-Corruption Assam na yumsa kaisa numita Twitter post amada hai corruption gi mayokta chathariba guide ki saruk ama oina ngasi Directorate asigi team amana Agriculture Development Officer Kherupetia Jyoti Rekha Das lomi amadagi lupa lising taramanga charambagi fakhi Mahak Assam Public Service Commission APSC gi recruitment scam dasu accused ama oiriba misakne exam thahandabadagi suicide tawkhrai Assam da COVID-19 case wangkhalakpadagi government na high school living certificate SSLC exam cancel tawnaba warep lobodagi exam asi thaba phangkidraba nupi macha ama suicide tawkhrai Media reports singi matungina Lakhimpur ki Korchan Mazarkuri da laibe nupi macha adu authorities singna board exam cancel tawkhibaga suicide tawkhibani haide local singna phongdorokpagi matungina Rani Gogoi kaubi mahiroi nupi macha adu mahimasing tambada thawa yaujai amasung exam adu thaduna chauna mai pakani haina thajaki COVID-19 ki phibam na maram oiduna government class 10 amasung class 12 ki exam sing cancel tawnaba warep lawkhibaduna mahiroi nupi macha asi nungai khide Mahak class 10 ki final examination da mark yamna phangani haina thajaki Mahak hauki bathang je numit ki numidang pung taruk lom tabada suicide tawkhibane Mahak ki apokpasu chahi kharagi mamang da laikhidre haina laikhidrabi nupi macha adugi mamana phongdokhe Pegasus snooping issue da discussion chathanaba opposition na taksin khrei wakhal manaba opposition party singi luching batara nipan na yumsa kaisa numitta joint statement ama thoktuna Pegasus snooping issue gi matangda discussion chathanaba taksin khrei opposition party singi apunba statement aduna hai national security ki wafam senaba Pegasus issue gi matangda house animakta khananainaba amasung home minister bu paukhum pihan bai base opposition party singi achetpa amasung amatto oiba phirep nei Pegasus ki matangda khanaraba matungda lawmi singi issue sing amasung anti farmer amasung black agri law singna thoganba irang singi matangda khanagadawani hainasu joint statement adu da pankhe Statement aduna makata na hai combined opposition bu sohanaba serana na uhanbagi campaign ama chathabaga loina na government na opposition bu parliament mifamda akaiba pi haina maral siribasi laibak thibane parliament session da ayet apan kaya lairibasi maruoina government na thoghan bane government na laiba ki oiba maruoiba issue singi matang da hojiksu debate tausi haiba yadre opposition na government ta parliamentary democracy ikai khumnabaga loina na khana nainabagi wafam yana bahairi haina statement aduna phongdokhe joint statement aduna punna issue tawminakhiba opposition leader sing adude Rajya Sabha da opposition leader oiriba Malik Arjun Kharge NCP gi Sharad Pawar DMK gi TR Balu Congress ki Anand Sharma SP gi Ram Gopal Yadav Trinamool gi Derek O'Brien Shiva Sena gi Bianak Root DMK gi Siruchi Siva RJD gi Manoj Jha CPIM ge Ilamaram Karim AAP ge Susil Gupta IUML ge ET Muhammad Basir CPI ge Binoy Biswam N ge Hansai Musude RSP ge NK Premchandan amasung LJD ge MB Shreyamas Kumar ni Patna airport accident da airlines employee sirei yumsa kaisa numita Patna ge Jaiprakash Narayan International Airport ta electric bus amana thombadage airlines employee ama sikre amasung atopa amana asok apan nangkhre accident da laikhidraba miyoi adu Prince Raj Kawi mahak Indigo Airlines ki employee ne mahaki colleague Lunesu accident asida soki amasung mahak hauzik
Patna da laiba private hospital amada laikanari. Indigo gi operation sahi taraga manga mapung pharakpaga mari leinaba thauram ama yaunabagidamag Prince amasung Lune airport aduda lakhi. Thauthok adubu uhobasingna phongdorakpada victim animag airport adugi gate number 1 da cap amadagi kumthaki amasung makhoi thauram pangthokpam tamna changsinki. Matamduda city bus service ki electric bus amasu khanghauduna uki. Bus adu speed kan na thaurakhi makhoi animag bus duna thombaga loinana Prince gari chakana taktuna mafamduda sekhi. Mahaki kolik nupi adu bus na thombagi sapuna labna leimaida takhi. Section daba driver adugi mayokta IPC ki tongan ba section singi makada FIR ama register tawbaga loinana mahak fare haina case adugi investigating officer na phongdorokle. Accident aduna maram oiduna Indigo gi function adu cancel tawkhe. Angangsing Covid tagi Fagatlakpada Numit 3 nidagi Henna Changde long Covid su Tangna nai Lancet Child and Adolescent Health Journal da handakta publish tawrakiba study amagi matunginna Angangsing Covid-19 na narubadagi Fagatlakpada Numit 3 nidagi Henna Changande aduga anaba angangsing gi chada mari dasmik marina chayol mari dagi sangthana symptom sing mayok nei haire. Covid na naruba masing yamlaba miyoi kaya amadi Covid-19 gi matungda matam yamna sangthana naduna laibagi khudong chadaba mayok nei haibagi report lay phiba masibu long term Covid hairaga sukhang nei. Layong sing adu chayol mari natraga mari dagi hena sangthana mayok naduna laiba dubu long Covid kawe. Hana mamangdadi hojik lakpa yai haina panariba ahum suba Covid-19 gi web ase angangsinggi damak yamna khudong thiningai oigani haina panarambane. Adubu SARS-CoV-2 virus na infect tawraba angang kaya amade symptom sing develop fawba tawrakte aduga develop tawrakpa sing adusu yamna mail oina nai haiba wafam ase khanglakpase angangsinggi damak hana mipainaramba sing adudagi ningsa khara hondok ningai oi. King's College London United Kingdom gi professor amasu oiriba anuba study adugi senior author Ima Duncan statement amada phongdokibada matam yamna sangthana leiba Covid-19 gi symptom sing mayok na bangang singi masing ase nembana hena nungsa thiningai oide masi oiduna su masing di yamda bangang kharadi Covid-19 gi anaba si matam sangthana mayok nei amadi hairi bangang sing amadi makhoi gi imung manung sing na anaba si mayok nei haibasi aikhoi gi study asina validate tawi haike. Study adugi damak King's College London gi researchers sing aduna smartphone app amadagi data collect tawkhe. Data aduda mama mapa singna amadi makhoibu senaba singna haibagi matungina masagi chahi manga dagi 13 fawbugi manungda leiba United Kingdom gi angang lising kun manga hena yaukhe. Kumza 2020 gi September ama amasung 2021 gi February 12 gi marakta collect tawkhiba Covid-19 symptom sing utpa RT-PCR test tawbada positive lakhiba angang lising amaga chatret kunthraga mari gi data da makhoina yengsinkhe. Angang sing aduna masa nungaitana leiringai naringai matamda makhoigi symptom singi data adu app aduda chang naina update tawkhe. Maduda thengnaki madudi angang sing changchata numit 3 ni Covid na nakhi aduga infection tawba adugi ahanba chayol adugi manungda changchatta symptom ahum mayok nakhi. Angang sing adugi manungda ayamba tha amagi manungda fagalakhi angang sing adugi chada mari dasmik mari rom angang masing humbudraga taret na tha amagi matungda fawba symptom sing mayok nakhi. Sayol mari helaba fawbada mayok naduna laikhiba khwaidagi kaman oiba symptom di chokthabana oikhe. Angang humbudra taret adugi manungda angang humpuga mari na naringai manung adugi tangka kharada chokthabagi khudong chadaba mayok nabagi report laikhe. Manam mangba amadi kokchik pahaiba asisu yamna toina thengnaba layong sing oikhe. Kokchik padi naba hogalakpa matamda kaman oina thengnakhi aduga manam mangbagi khudong chadaba asina kona mayok narai amadi matam sangthana mayok naduna lai. Primary school kabagi chahi tangkakta laiba angang singdagi khara chahi yam khalaglaba angang singna hena matam sangna nagalle. Team maduna Covid-19 test tawbadadi negative lakhiba dubu atopa naba sing khudam oina cold amadi flu naramba yaba angang singbusu yengsinkhe. Maduda thengnaki madude Covid-19 test tawbada negative oikhiba atopa anaba laiba angang singa changdamnabada Covid-19 naba angang singna hena matam sangthana nai. Study adugi data aduna cold amadi flu gumba anaba singnasu angang singda matam sangna layong sing laihanba yai haiba utpaga loina na amadi maduna maram oiraga cheksin bagi maru oiba dusu utle. Aroibada tabiriba pumnamakpu thagachari.